mayam mafamda ai amuk hanna khoramjari mayam ai nahanju sengdokja khare aina sagiba rillo aina soi khare aina ai matam dugui dugasu ai rillo sabaga khudak tai rillo katha cha khare ai soi ba jawre haina upa man hairak padagi do hana su ai nahan khudak dugasu ril sa na haija khare ai lan khare aina do ngasi su mayam mafamda ai amuk amu haijari aina ima lebak manipur pakna hangangu base ai gi asoi bani do mayam na nanauni na channi khanna amuk ngakpiu aina aingonda fatana comment torok mi dugi maming da paudan aina ima leibak manipur pakki base asini ai asoi bai khangya ba do aina soijari aina mayam puna makki mafamda ai amuka mu khoramna haijari seni ai bungak pi waina ai ahama makta da ichina mayam puna ki mafamda channel asi mai kai dagi kongno na khoirum jari aduga ichina mayam puna ki mafamda wai kitang haijage aina video se semjarak pani soi gi balan ki bayaroga su ngakpi gane na khalli adudi mayam hauji hauji yamna kanna baya chaliba video ma khakta ichi amana yam sathina akanba yamna taba da yamna nuai traba thamoi sokpa wahai wata sijina raga video ma thangakibado mayam puna mangna su hena khangbira mani ko adugi video duga mangna ngang kiba wang sanga haidi hauji hauji sidi manipur ima lebaki phibam siam sathina phatte yam sathina soe lan mayong naraga lanje naraga relief camp da leraga yam sathina awaba mayong nariko asigi matang sida mangna adugum bawa haiwata sina gibado yam sathina nungaite maite ama oina maite magi mafamda adugum bawa sanga sina bado adugi matang de ichina mayam puna mangna su iche sigi mathakta ko yam sathina nungaita bawaroba mayam ama oire ko aduga aina mamang da su video ma thangakhibaduga mayam puna magna mai magi nungai ta baloina phongdo rei ko aduna aina ngasi video se semjarak pani hauji hauji se ko hadi mamang da ise maming ka pallaga wangangam da bane boko kai gino aida mang nanga ki bo wangang do yam sathina nungai ta boko adugi aina maming bo paning da maming panda bani do tasengna di ai ithangni ko aduna icheri bikana ko ngasi the social media da ko magi video ma upload tawre asigi video siga ko mangna mayam pura makta la le haije bagi video ma upload tawre e video se uraga ko maitai masen oi benara khangde maitai masen ni i mari amatani aduna mangna dumaina hairak pada ko thamoi se haidi thamoi se kainom tawre bako maitai masen ni ko mioi bangaktani mioi bai sidi amana lan bada amana dum ngakpi doine ba adudugi iche duna lale mayamda lale hajarakpa daidi ngakpi ba asigi video se uraga mayamda ina haijaning badiko aina mamangda video thangpaduga ichina mayam mana mai mai nungai ta baloina phongdong na reko ado ichina mayam gi mafamda maitai ni ko maitai ngaktani maksu maitai ni khoisu maitai ni i mari ngaktani aduna mayam puna mangna soi gi balan ki bado ngakpi ro aduga ngakpi rasi hauji hauji sidi yamna awa matam ni ko lan tauna riba matam ni yam sathina wari ko aduna maitai masen puna makse yamna nungsinana yam phajana amana ama haidi mateng pangnaraga legedaba matam ni ko aduduna iche sina su mayam gi mafamda masana haidi mamangi video da sumangna lale habado hairakte ko aduna dum sauninge ado hojikti masagi maran masana ngang thoki bawasi aina ngang bawasi ai se lan khare ko soi khare ko haibagi wahai do masana realize ojaraga masana khanjaraga jamna nungai tabagi mongda mayamda makhulonaraga lale ngakpiu amuk hana tawaroi yamna soi khare haina haijara banina ko mioi ba magi minungsi engnauraga makse ngakpi pham thoi haina khalle aduna ichina mayam su nungsi biduna iche se ngakpi ro aduga mayam se maite puna makse mafam mafam da manipur gi wamada taraga leiba maite puna makse amata oina linggen manana amana ama mateng pangnaraga hingminasi haina mayam mafam ta wafam ase thamjari aduga mayam tasengna diko asigi video se sema rogi hana dikhanbani adubu mamangda mangna lan ki ba soi ba matamda magi video duga akoina id magi maramda haidi hai ba ko bani na ngang ki ba ko bani na mangna hoji la le haija ko matamda ko magi video si ju mayam gi mafamda ya honjaning bagi video se semjarak pani mayam lan na lobi gano aduga ina ngang ki ba da soi ki ba lan ki ba ro so mayam na ngak piu ko aduga ise se yamna haidi yamna nungai tana ko yamna nungai tana mamon nungai tana yam nungsi na mayam gi mafamda la le haija rai aduna manipur gi chinau sing lan mayong naraga lei be chinau sing imai ben mayam puna maki mafamda ko manipur da sunatana manipur gi wangda tari ba ichinaw mayam puna maki mafamda video se jaw hanjarakani mayam na su iche se matungda muhana tawraktana bagi marungta anu amuhana tawrak tabasu oisanu haina haijaningi aduga isena sumaina yamna gyan tana haidi alanbado masana yajaraga mayam gi mafamda lal hajar polisu yam nungai jai
ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦꯀꯣ ꯃꯍꯥꯛꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈ꯭ꯔꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯉꯒꯀꯣ ꯉꯥꯛꯄꯤꯔꯁꯤ ꯍꯥꯏꯖꯅꯤꯡꯉꯤ